ꯑꯣꯏꯔꯝꯕꯅꯤ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯑꯣꯏꯈꯤꯕꯅꯤ ꯑꯔꯨꯕ ꯂꯥꯏꯖ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯃꯍꯧꯁꯥꯒꯨꯝ ꯁꯛꯂꯣꯟ ꯄꯨꯕ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯑꯣꯏꯔꯤꯉꯩ ꯁꯦꯝꯅꯤꯡꯕ ꯃꯈꯜꯒꯤ ꯁꯥꯆꯞꯇ ꯍꯥꯞꯇꯨꯅ ꯁꯦꯝꯈꯤꯕꯅꯤ ꯐꯖ ꯐꯖꯔꯕ ꯃꯨꯔꯇꯤ ꯀꯌꯥ ꯑꯗꯨꯕꯨ ꯑꯃꯣꯠꯄ ꯂꯩꯈꯣꯝ ꯄꯥꯏꯗꯨꯅ ꯋꯥꯈꯜꯅ ꯁꯥꯈꯤꯕ ꯃꯨꯔꯇꯤꯗ ꯊꯋꯥꯏ ꯇꯥꯔꯨꯔꯕꯁꯨ ꯈꯨꯠꯇ ꯄꯛꯂꯤꯕ ꯑꯃꯣꯠꯄꯗꯨꯗꯤ ꯑꯣꯏꯔꯛꯈꯤꯕ ꯑꯔꯨꯕ ꯂꯥꯏꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯃꯁꯥ ꯅꯥꯟꯕ ꯈꯨꯠꯁꯥ ꯑꯃꯗꯤ ꯎꯍꯟꯈꯤ ꯈꯨꯠꯁꯥ ꯑꯗꯨꯗ ꯄꯛꯈꯤꯕ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯛꯍꯟꯗ ꯆꯥꯝꯊꯣꯛꯈ꯭ꯔꯕꯁꯨ ꯁꯦꯝꯈꯤꯕ ꯋꯥꯈꯜꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯗꯨꯅ ꯀꯪꯁꯤꯜꯂꯛꯂꯕꯗ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯖꯣꯂꯤ ꯃꯈꯥ ꯊꯪꯕꯗ ꯆꯨꯔꯥꯀꯣꯔꯣꯟ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯤꯅꯤꯜ ꯃꯔꯛꯇ ꯂꯩꯔꯨꯕꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯧꯒꯠꯂꯛꯄꯅꯤ ꯃꯈꯣꯡꯗꯣ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯤ ꯃꯣꯟꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯎꯏꯔꯤ ꯎꯏꯔꯤ ꯃꯥꯔꯒ ꯄꯥꯏꯈꯠꯂꯤ ꯖꯣꯂꯤꯅ ꯍꯜꯂꯣ ꯅꯪ ꯂꯥꯛꯑꯕꯣ ꯐꯣꯟꯗꯒꯤ ꯄꯤꯕꯥꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯖꯣꯂꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯂꯣꯏꯕꯒ ꯃꯈꯨꯠ ꯑꯣꯏꯗꯣ ꯊꯥꯡꯒꯠꯇꯨꯅ ꯃꯆꯤꯟ ꯃꯄꯥꯗ ꯊꯝꯂꯒ ꯇꯨꯝꯂꯨꯕꯒꯤ ꯍꯀꯥꯝ ꯆꯟꯒꯦ ꯇꯧꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜꯗꯣ ꯃꯤꯁꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯩꯁꯨ ꯈꯟꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ ꯑꯗꯨꯒ ꯅꯥꯀꯣꯡꯗ ꯊꯝꯂꯝꯕ ꯐꯣꯟꯗꯣ ꯊꯥꯡꯊꯗꯨꯅ ꯁꯠ ꯌꯦꯡꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯑꯔꯩꯕꯤ ꯁꯨꯛꯇꯣꯛꯂꯒ ꯐꯣꯟꯗꯣ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯣ ꯈꯨꯝꯂꯛ ꯇꯧꯔꯒ ꯈꯥꯡꯉꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯤ ꯀꯩꯅꯣ ꯑꯩꯕꯣ ꯑꯣꯟꯊꯣꯛꯀꯦ ꯀꯥꯏꯔꯦꯗ ꯑꯣ ꯖꯣꯂꯤ ꯐꯣꯟꯗꯣ ꯀꯛꯈꯤꯕꯃꯛ ꯅꯠꯇꯕꯅꯤꯅ ꯀꯨꯏꯅ ꯋꯥ ꯉꯥꯡꯗꯕꯗꯨꯗ ꯐꯖꯔꯣꯏ ꯈꯜꯂꯗꯨꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯅꯥꯀꯣꯡꯗ ꯊꯝꯂꯒ ꯇꯞꯅ ꯀꯧꯔꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯄꯤꯕꯥꯗꯣ ꯃꯔꯥ ꯂꯩꯔꯕ ꯃꯤꯁꯛꯀꯨꯝ ꯈꯣꯟꯖꯦꯜꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯞꯊꯔꯛꯏ ꯉꯔꯥꯡꯗꯣ ꯑꯩ ꯂꯥꯛꯄ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯗꯣ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩ ꯌꯧꯔꯛꯂꯝꯕꯅꯤ ꯑꯗ ꯃꯐꯝꯗꯨꯗ ꯌꯧꯔꯛꯄꯗꯣ ꯃꯣꯏꯒꯤꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯍꯧꯕ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗꯨꯗ ꯖꯣꯂꯤ ꯃꯁꯥꯗꯣ ꯉꯔꯥꯡꯒꯤ ꯄꯥꯈꯠꯈꯤꯕ ꯃꯑꯣꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯠ ꯈꯨꯝꯅꯩ ꯑꯧ ꯍꯣꯏ ꯑꯩ ꯂꯥꯛꯑꯝꯃꯤ ꯁꯣꯝ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯕꯅꯤ ꯑꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯍꯧꯔꯛꯄꯗ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯍꯜꯂꯕ ꯑꯩꯁꯦ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯇꯧꯕꯗꯨꯁꯨ ꯍꯟꯈꯤꯕꯒ ꯊꯕꯛ ꯂꯣꯏꯁꯤꯟꯕꯗ ꯑꯗꯨꯝ ꯀꯥꯎꯊꯣꯛꯎꯔꯦ ꯁꯥꯎꯕꯤꯅꯨꯀꯣ ꯑꯩꯅꯁꯨ ꯊꯦꯡꯅꯁꯦꯅ ꯃꯐꯝꯗꯨꯗꯁꯨ ꯀꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯦ ꯁꯥꯎꯗꯦꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯨꯡꯗ ꯊꯦꯡꯅꯕ ꯌꯥꯔꯦ ꯑꯗꯣ ꯏꯕꯥꯅꯤ ꯊꯦꯡꯅꯗ꯭ꯔꯁꯨ ꯉꯟꯅ ꯌꯨꯝꯗ ꯍꯜꯍꯧꯔꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯅꯨꯄꯤꯅꯤꯅ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯝꯗ꯭ꯔꯤꯗꯣ ꯌꯥꯝꯅꯁꯨ ꯐꯔꯦ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯕꯅꯤ ꯎꯗꯕꯗꯨꯗ ꯑꯗꯨം ꯍꯜꯂꯤ ꯑꯗꯩ ꯀꯣꯜ ꯇꯧꯔꯒ ꯍꯪꯒꯦ ꯇꯧꯔꯕꯁꯨ ꯈꯨꯗꯛꯇ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯁꯜꯂꯕ ꯑꯗꯣ ꯁꯤꯒꯤꯗꯃꯛ ꯑꯩꯗꯁꯨ ꯁꯥꯎꯕꯤꯅꯨꯀꯣ ꯄꯤꯕꯥꯅ ꯏꯐ ꯐꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗꯨꯗ ꯖꯣꯂꯤ ꯆꯥꯅꯤꯡ ꯇꯥꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯔꯛꯏ ꯁꯥꯎꯗꯦꯗ ꯑꯩ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯄꯥꯟꯖꯜ ꯃꯥꯟꯅꯔꯦ ꯁꯥꯎꯅꯔꯁꯨ ꯍꯟꯗꯣꯛꯅꯔꯁꯦꯀꯣ ꯍꯣꯏ ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯖꯣꯂꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯂꯨꯞꯂꯤꯉꯩ ꯇꯨꯝꯂꯨꯕꯒꯤ ꯈꯪꯂꯒ ꯃꯃꯤꯠ ꯁꯤꯡꯂꯛꯄꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯍꯪꯂꯛꯏꯕ ꯋꯥꯗꯨꯗ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯥꯅ ꯐꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯐꯤ ꯊꯨꯞꯆꯜꯂꯝꯕꯅꯤ ꯐꯤ ꯂꯣꯏꯁꯤꯜꯂꯝꯕ ꯈꯣꯟꯖꯦꯜ ꯇꯞꯊꯔꯒ ꯃꯁꯥ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯁꯤꯗ ꯍꯪꯂꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯣ ꯇꯨꯝꯂꯨꯕ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯑꯃꯨꯛꯁꯨ ꯄꯤꯕꯥꯅ ꯀꯩꯕꯨꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯠꯇꯦ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯔꯣ ꯑꯩꯕꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯒꯤ ꯉꯔꯥꯡꯁꯨ ꯄꯥꯎ ꯀꯩꯝ ꯍꯥꯏꯍꯧꯗ꯭ꯔꯤ ꯂꯥꯟꯅ ꯂꯧꯔꯝꯕ ꯇꯥꯔꯦꯅ ꯁꯨꯝ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯊꯦꯡꯅꯁꯤ ꯍꯣꯏ ꯌꯥꯏ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯈꯔ ꯆꯤꯟꯗꯣꯔꯤ ꯑꯗꯣ ꯌꯦꯡꯂꯁꯤ ꯌꯥꯒꯗꯕ ꯃꯇꯝ ꯑꯃꯗ ꯍꯣꯏ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ ꯖꯣꯂꯤ ꯍꯣꯏ ꯍꯥꯏꯕ ꯐꯥꯎ ꯅꯪꯗ꯭ꯔꯦ ꯐꯣꯟꯗꯣ ꯄꯤꯕꯥꯅ ꯀꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯊꯣꯡꯖꯤꯜꯂꯣꯝꯗꯒꯤ ꯃꯤꯁꯅꯥ ꯂꯨꯝꯂꯒ ꯀꯧꯔꯤ ꯍꯩꯃꯥ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯕꯣ ꯑꯩꯅꯗꯤ ꯂꯨꯝꯃꯒ ꯇꯥꯒꯦꯅ ꯇꯨꯃꯤꯟꯅ ꯆꯪꯉꯛꯏ ꯑꯣ ꯅꯪꯅ ꯊꯣꯡꯖꯤꯜꯗꯨꯗ ꯂꯨꯝꯃꯒ ꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯨꯏꯌꯦ ꯂꯨꯝꯃꯒ ꯇꯥꯗꯕ ꯋꯥꯔꯤ ꯈꯨꯁꯥ ꯅꯠꯇꯦ ꯂꯥꯛꯅꯤ ꯍꯥꯏꯔꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯑꯩ ꯆꯣꯞꯄꯝꯗꯣꯔꯦꯅꯦ ꯅꯪꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣ ꯑꯗꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯣꯏꯅꯤꯒꯤꯁꯤꯗꯤ ꯂꯨꯝꯃꯒ ꯇꯥꯔꯁꯨ ꯁꯧꯒꯠꯂꯣ ꯌꯥꯔꯔꯣꯏ ꯁꯤꯅꯦꯕ
ꯑꯩꯅꯗꯤ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯕ ꯋꯥꯔꯤꯒ ꯑꯣꯏꯔꯝꯃꯗꯤ ꯐꯨꯐꯨ ꯀꯥꯝꯂꯒ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯇꯥꯒꯦ ꯇꯧꯔꯒ ꯅꯪꯅꯅꯦ ꯑꯗꯨꯃꯥꯏ ꯑꯗꯨꯝ ꯇꯧ ꯂꯩꯔꯣ ꯉꯔꯥꯡ ꯊꯦꯡꯅꯁꯦ ꯍꯥꯏꯅꯕꯗꯣ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯁꯥꯎꯔꯝꯃꯤꯔꯕ ꯂꯥꯛꯇꯤ ꯂꯥꯛꯑꯝꯕꯖꯥꯠꯅꯤ ꯃꯥꯏ ꯗꯦꯕ꯭ꯔꯥꯏꯁ ꯍꯥꯏꯕ ꯁꯥꯕ ꯂꯣꯏꯗꯕ ꯃꯤ ꯃꯥꯟꯕꯗꯣ ꯑꯗꯨꯅ ꯀꯥꯔꯟ ꯇꯧꯁꯜꯂꯛꯄꯗꯣ ꯑꯗꯥꯏꯗ ꯑꯗ ꯃꯥꯗꯤ ꯃꯐꯝꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯝꯃꯔꯣꯏꯅ ꯑꯗꯨꯝ ꯍꯜꯂꯦ ꯍꯥꯏ ꯃꯥꯁꯨ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯗꯤ ꯀꯔꯤꯝ ꯍꯥꯏꯅꯗ꯭ꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯁꯨ ꯁꯛ ꯈꯪꯅꯍꯧꯅꯤꯗꯅ ꯀꯣꯜ ꯇꯧꯔꯛꯑꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯏꯕꯦꯝꯃ ꯉꯔꯥꯡ ꯏꯕꯥꯅꯤ ꯑꯣꯏꯔꯤ ꯐꯤꯕꯝꯗꯨꯒ ꯄꯥꯈꯠꯄꯒ ꯀꯩꯒ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯌꯦꯡꯉꯨ ꯅꯣꯡꯃꯩꯕꯨ ꯀꯧꯋꯣ ꯁꯣꯏꯗꯅ ꯀꯥꯞꯊꯣꯛꯅꯔꯛꯑꯗꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯃꯀꯣꯛ ꯆꯥꯛꯄ ꯉꯥꯛꯇꯅꯤ ꯀꯅꯥ ꯈꯪꯕ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯇꯜꯂꯤ ꯇꯨꯃꯤꯟ ꯂꯩꯕꯅ ꯐꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯣꯜ ꯇꯧꯔꯛꯇꯕꯗꯨꯅ ꯐꯩ ꯈꯜꯂꯕꯅꯤ ꯉꯔꯥꯡ ꯃꯇꯝꯗꯨꯅ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯂꯥꯛꯁꯜꯂꯕꯩꯁꯨ ꯍꯥꯏꯔꯝꯕ ꯀꯥꯎꯕꯅꯤ ꯍꯥꯏ ꯑꯗ ꯑꯩꯅ ꯄꯥꯈꯠꯃꯟꯗꯅ ꯀꯣꯟꯅ ꯐꯖꯅ ꯊꯦꯡꯅꯔꯁꯤꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯣꯏ ꯑꯃꯔꯣꯝꯗꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯊꯑꯣꯏꯅ ꯍꯥꯏꯅꯈ꯭ꯔꯒ ꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯃꯟꯗꯦꯅꯤ ꯊꯕꯛ ꯑꯃꯨꯛ ꯆꯠꯅꯤ ꯈꯟꯕꯗ ꯇꯜꯂꯕꯅꯤ ꯑꯩ ꯍꯩꯃꯥ ꯊꯕꯛ ꯍꯥꯏꯔꯒ ꯀꯥꯎꯏꯅꯤ ꯀꯩꯅꯣ ꯅꯪ ꯋꯥꯆꯞ ꯒ꯭ꯔꯨꯞꯀ ꯑꯃꯠꯇ ꯆꯪꯗ꯭ꯔꯣ ꯑꯣꯐꯤꯁꯀꯤ ꯖꯣꯂꯤ ꯏꯉꯛꯉꯛꯅ ꯃꯤꯁꯅꯥꯗ ꯌꯦꯡꯂꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯍꯥꯡꯉꯤ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯌꯦꯡ ꯑꯣꯐꯤꯁ ꯍꯣꯂꯤꯗꯦ ꯂꯩꯕꯅꯤ ꯇ꯭ꯌꯨꯁꯗꯦꯗꯩ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏ CEO ꯗꯣ ꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯤ ꯀꯩꯒꯤ ꯀꯅꯥꯅꯣ ꯁꯤꯟꯗꯣꯏꯁꯤꯅ ꯆꯪꯉꯒ ꯌꯦꯡꯉꯣ ꯅꯣꯇꯤꯁ ꯊꯣꯛꯂꯤꯗꯣ ꯑꯅꯧꯕꯗꯣ ꯅꯨꯄꯤꯅꯤ ꯃꯃꯤꯡꯗꯣ ꯂꯥꯏꯖꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯈꯤꯕꯅꯤ ꯖꯣꯂꯤ ꯃꯤꯁꯅꯥꯅ ꯍꯥꯏꯔꯤꯗꯣ ꯇꯥꯅ ꯐꯣꯟꯗ ꯃꯦꯠꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯏ ꯁꯦꯀꯦꯟ ꯈꯔ ꯍꯟꯗꯣꯛꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯃꯤꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯁꯔꯗꯨꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯗꯨꯏꯅꯤ ꯇꯧꯔꯤꯁꯦ ꯃꯤꯁꯅꯥ ꯄꯤꯁꯨꯝꯗꯣ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯍꯥꯏꯔꯛꯏ ꯑꯗꯣ ꯁꯔ ꯁꯤꯜꯂꯁꯨ ꯅꯨꯄꯥ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯜꯂꯗꯤ ꯐꯗꯧꯅꯤ ꯅꯨꯄꯤ ꯁꯤꯜꯂꯛꯄꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯕꯤꯠ ꯂꯩꯇꯦ ꯏꯕꯦꯝꯃ ꯅꯨꯄꯤ ꯁꯤꯜꯂꯤꯗꯨꯅ ꯐꯩꯅꯤ ꯅꯨꯄꯥ ꯑꯣꯏꯔꯒ ꯊꯕꯛ ꯈꯤꯇꯪ ꯁꯣꯏꯕꯒꯤ ꯃꯣꯏꯅ ꯊꯤꯅ ꯉꯥꯡꯂꯛꯑꯁꯨ ꯑꯣꯟꯁꯤꯜꯂ ꯈꯨꯝꯕꯁꯨ ꯉꯝꯗꯦ ꯅꯨꯄꯤꯗꯗꯤ ꯁꯤ ꯇꯧꯕꯩꯅꯤ ꯑꯗꯨ ꯇꯧꯕꯩꯅꯤ ꯍꯥꯏꯗꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯈꯔ ꯊꯤꯔꯁꯨ ꯌꯥꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯁꯤꯜꯂꯛꯏꯕꯁꯦ ꯁꯤꯅꯗꯤ ꯌꯥꯝ ꯐꯩ ꯑꯩꯗꯤ ꯌꯥꯔꯦ ꯅꯪ ꯈꯪꯄꯣꯟꯇꯦ ꯀꯩꯅꯣ ꯁꯔꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇꯖꯥꯠꯂꯣ ꯇꯧꯔꯤꯗꯨꯕꯣ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯁꯤꯜꯂꯤꯁꯤꯕꯣ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯏꯔꯛꯑꯗꯤ ꯄꯥꯈꯪꯗꯤ ꯁꯣꯏ ꯑꯣꯏꯔꯛꯀꯅꯤꯁꯦ ꯀꯅꯥ ꯈꯪꯕ ꯃꯁꯛꯀ ꯐꯖꯔꯝꯃꯗꯤ ꯂꯥꯡ ꯊꯥꯛꯆꯤꯟꯅꯤꯗꯅ ꯑꯁ ꯃꯥꯏ ꯃꯨꯠꯁꯦ ꯅꯪꯒꯤ ꯔꯣꯡ ꯅꯝꯕꯔꯗꯨꯗꯅꯦ ꯉꯥꯎꯗꯧ ꯁꯔꯨꯛꯅꯦ ꯁꯤꯒꯨꯝꯕ ꯑꯐꯕ ꯁꯦꯜ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤ ꯊꯤꯌꯨ ꯑꯗꯨꯅꯒ ꯆꯠꯅꯔꯣꯏ ꯌꯦꯡꯉꯣ ꯍꯌꯦꯡꯅꯦ ꯅꯆꯦꯍꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯥꯔꯦ ꯄꯥꯝꯖꯗ꯭ꯔꯦ ꯂꯩꯌꯦꯁꯨ ꯈꯪꯗꯕ ꯂꯩꯇꯦꯁꯨ ꯈꯪꯗꯕ ꯅꯪꯒꯤ ꯁꯔꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯣꯠ ꯁꯥꯒꯠꯇꯧ ꯁꯔꯨꯛ ꯁꯛ ꯎꯗ꯭ꯔꯁꯨ ꯇꯁꯦꯡꯅ ꯂꯩ ꯈꯪꯕ ꯔꯣꯡ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯉꯥꯎꯖꯔꯒꯦ ꯑꯩ ꯇꯟꯖꯥꯗꯨꯗ ꯖꯣꯂꯤꯒꯤ ꯃꯃꯥ ꯑꯌꯤꯡꯕꯤ ꯆꯪꯂꯛꯑꯝꯃꯤ ꯍꯩꯃꯥ ꯃꯤꯁꯅꯥ ꯂꯥꯛꯑꯝꯃꯤꯔꯥ ꯏꯃꯥ ꯅꯪꯒꯤ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯁꯦꯝꯃꯨꯔꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯦ ꯍꯌꯦꯡꯒꯤꯅ ꯀꯃꯥꯏ ꯇꯧꯕ ꯑꯌꯤꯡꯕꯤꯒꯤ ꯋꯥꯗꯨꯗ ꯃꯤꯁꯅꯥ ꯀꯔꯤꯅꯣ ꯈꯟꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯖꯣꯂꯤ ꯄꯥꯈꯠꯅ ꯃꯤꯁꯅꯥꯗ ꯇꯨꯃꯤꯟꯅ ꯈꯨꯖꯤꯟ ꯁꯤꯛꯂꯛꯏ ꯃꯤꯁꯅꯥꯁꯨ ꯏꯈꯪ ꯈꯪꯅ ꯖꯣꯂꯤꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯆꯤꯔꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯨꯗ ꯐꯠ ꯈꯨꯝꯂꯛꯏ ꯃꯤꯁꯅꯥꯅ ꯌꯥꯗ꯭ꯔꯤ ꯏꯃꯥ ꯁꯦꯝꯃꯤꯌꯦ ꯍꯌꯦꯡꯕꯨꯗꯤ ꯍꯣꯂꯤꯗꯦ ꯂꯩ ꯐꯔꯦ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤꯗ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤꯗꯣ ꯌꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯨꯒꯤ ꯇꯥꯟꯅꯒꯦꯅ ꯂꯥꯛꯑꯝꯕꯅꯤ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯍꯥꯏꯔꯝꯃꯒ ꯃꯤꯁꯅ ꯃꯈꯥ ꯇꯥꯅ ꯂꯩꯊꯗ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯦ ꯊꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗꯅꯣ ꯖꯣꯂꯤꯁꯨ ꯉꯥꯏ ꯀꯔꯤꯝ ꯈꯨꯝꯗ꯭ꯔꯤ ꯇꯨꯃꯤꯟ ꯅꯣꯛꯃꯤ ꯇꯧꯅ ꯃꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯥꯀꯜ ꯑꯃꯗꯅ ꯂꯨꯈꯣꯏ ꯃꯆꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯍꯔꯥꯎꯃꯟꯕꯅ ꯃꯁꯥꯗꯣ ꯈꯖꯤꯛ ꯀꯟꯈꯠꯂꯕꯣꯏ ꯈꯟꯖꯩ ꯑꯗꯨꯒ ꯄꯤꯕꯥꯅꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯅꯕ ꯍꯥꯏꯃꯟꯕꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯆꯥꯔꯖ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯥꯏꯖꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯔꯤꯇꯥꯅ ꯂꯨꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯔꯤ ꯍꯪꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯗꯣꯛꯇꯔꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯍꯪꯍꯧꯅꯕꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯣꯝꯗꯅ ꯄꯤꯕꯥ ꯗꯣꯛꯇꯔ ꯎꯅꯕ ꯆꯠꯈ꯭ꯔꯤꯉꯩ ꯇꯟꯖꯥꯗꯨꯗ
ꯆꯦꯆꯧꯕꯤꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯅꯪꯅꯕ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯔꯤꯇꯥꯅ ꯑꯆꯧꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯤꯁꯤꯅ? ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯨꯊꯔꯒ ꯅꯦꯅꯥ ꯇꯥꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯉꯟꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ꯫ ꯏꯃꯥ ꯑꯩꯗꯣ ꯉꯟꯅ ꯌꯧꯔꯛꯀꯦ ꯇꯧꯕꯅꯤ, ꯑꯗ ꯅꯁꯨ ꯅꯨꯄꯤꯗꯣ ꯁ꯭ꯀꯨꯜ ꯆꯠꯄꯩ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯊꯦꯡꯈ꯭ꯔꯕ꯫ ꯍꯩꯃꯥ ꯑꯗꯨꯕꯨꯕ ꯀꯣꯟꯅ ꯇꯞꯅ ꯂꯥꯛꯄ ꯌꯥꯏꯗꯅ ꯑꯉꯥꯡꯗꯣ ꯄꯨꯔꯛꯂꯒ꯫ ꯅꯥꯀꯟꯗꯒꯤ ꯂꯥꯏꯖꯅ ꯈꯨꯝꯂꯩ꯫ ꯆꯦꯆꯧꯕꯤ ꯅꯪ ꯂꯥꯛꯏꯁꯦ ꯌꯥꯝ ꯐꯔꯦ, ꯑꯩꯁꯨꯅꯦ ꯀꯣꯛꯀ ꯉꯥꯎꯔꯕꯅꯤ ꯉꯁꯥꯏꯗꯒꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯄꯉꯥꯡꯗ ꯉꯥꯡꯉꯦ ꯑꯣꯏꯕ, ꯃꯤ ꯑꯇꯣꯞꯄꯁꯤꯕꯨ ꯂꯥꯛꯏꯁꯦ ꯅꯆꯥꯅꯨꯄꯤꯅꯤ ꯀꯩꯅꯣ ꯈꯪꯗꯦ, ꯄꯥꯕꯨꯡ ꯅꯥꯕꯩ ꯂꯥꯛꯄꯁꯤꯕꯨ ꯍꯦꯛ ꯉꯥꯡꯉꯦ ꯃꯤ꯫ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯆꯦꯆꯧꯕꯤꯗꯨ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯅꯥꯕ ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯑꯉꯥꯡꯗꯣ ꯄꯨꯔꯛꯂꯒ ꯀꯣꯏꯂꯥꯡ ꯑꯃꯨꯛ ꯂꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ꯫ ꯍꯜꯂꯝꯗꯥꯏꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯕꯅꯤ, ꯑꯗꯨꯅ ꯑꯩ ꯂꯥꯛꯑꯒ ꯌꯥꯎꯁꯤꯜꯂꯤꯁꯦ ꯐꯔꯕꯅꯤ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯂꯥꯛꯑꯕꯅꯤꯅ ꯐꯔꯦ, ꯂꯣꯏꯁꯤꯟꯃꯤꯟꯅꯔꯣ꯫ ꯏꯃꯥ ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯗꯣꯛꯇꯔ ꯎꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯤꯕꯥ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥ ꯆꯠꯄ ꯌꯥꯔꯗ꯭ꯔꯣ? ꯆꯠꯂꯁꯤ꯫ ꯆꯦꯆꯧꯕꯤ ꯅꯪꯁꯨ ꯌꯧꯔꯕꯣ? ꯑꯗꯨꯗꯤ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯒꯦ, ꯄꯥꯕꯨꯡꯁꯦ ꯍꯥꯏꯐꯦꯠ ꯆꯝꯂꯒ ꯄꯨꯊꯣꯛꯄꯤꯔꯣ꯫ ꯄꯤꯕꯥ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯗꯨꯅ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯂꯨꯈꯣꯏ ꯍꯥꯟꯅꯒꯨꯝ ꯃꯁꯥꯗꯨ ꯀꯟꯗꯅ ꯃꯊꯟꯇ ꯆꯠꯊꯣꯛꯄ ꯉꯝꯗꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯒꯤ ꯍꯦꯟꯗ꯭ꯔꯁꯨ ꯍꯣꯡꯂꯛꯂꯤꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯃꯗꯤ ꯑꯉꯥꯎꯕ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡ ꯆꯪꯂꯛꯇꯨꯅ ꯍꯤꯗꯥꯛ ꯄꯤꯖꯕꯤꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯔꯒ ꯄꯣꯊꯥꯍꯟꯕꯤꯕ ꯃꯌꯥꯝꯁꯤꯅ ꯃꯕꯨꯛꯅꯤꯡꯗꯣ ꯈꯔ ꯍꯔꯥꯎꯕꯗꯨꯒ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯗꯨꯅ ꯃꯁꯥꯗꯣ ꯀꯜꯂꯕꯣꯏꯗ ꯈꯟꯈ꯭ꯔꯦ꯫ ꯕꯦꯠ ꯃꯆꯦꯗꯨꯗ ꯐꯝꯊꯔꯒ ꯄꯤꯕꯥ ꯃꯄꯥꯒꯤ ꯃꯈꯨꯠ ꯌꯦꯠꯇꯣ ꯄꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯦ, ꯉꯁꯤꯗꯤ ꯆꯥꯛ ꯀꯌꯥꯝ ꯆꯥꯔꯕ ꯕꯥꯕꯥ? ꯂꯨꯈꯣꯏ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯜꯗꯣ ꯉꯥꯗꯨꯅ ꯐꯝꯂꯤ꯫ ꯐꯝꯅꯗꯨꯃꯛ ꯃꯥꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯩ, ꯅꯃꯥꯅ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯁꯟꯒꯅꯨ, ꯍꯛꯆꯥꯡ ꯂꯨꯝꯊꯅꯤ ꯍꯥꯏꯗꯅ ꯆꯝꯐꯨꯠꯅ ꯑꯌꯥꯝꯕ ꯆꯥꯔꯦ꯫ ꯃꯄꯥꯗ ꯌꯦꯡꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯒ ꯍꯤꯗꯥꯛꯇꯤ ꯆꯥꯔꯕ ꯕꯥꯕꯥ? ꯆꯥꯗ꯭ꯔꯤꯅꯦ꯫ ꯈꯨꯗꯥꯡ ꯒꯥꯔꯤꯗ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯃꯥꯁꯤꯕꯣ, ꯆꯥꯛ ꯇꯣꯛꯄꯒꯤ ꯍꯤꯗꯥꯛꯁꯤ ꯑꯗꯨꯝ ꯄꯤꯖꯊꯣꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯦꯕ꯫ ꯏꯍꯦ, ꯆꯥꯛ ꯇꯣꯛꯄ ꯀꯨꯏꯗ꯭ꯔꯤꯅꯦ ꯁꯅꯥ, ꯅꯃꯥꯗꯣ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯈꯤꯅꯤꯅꯦ꯫ ꯅꯪ ꯆꯦꯝꯆꯥꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯆꯥꯛ ꯆꯥꯈꯤꯗꯦ ꯍꯥꯏꯕꯅꯤ꯫ ꯕꯦꯠꯁꯥꯏꯠ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯌꯥꯝꯗꯨꯗꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯡ 9:30ꯗ ꯆꯥꯕ ꯒꯨꯂꯤꯗꯣ ꯊꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯕ ꯐꯅ ꯆꯤꯜꯂꯁꯨ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯁꯣꯏꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯅꯃꯥꯅ ꯀꯥꯗꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩꯅꯦ ꯍꯤꯗꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯝꯕꯅꯤ, ꯑꯩꯅ ꯄꯨꯡꯁꯨ ꯇꯥꯗ꯭ꯔꯤ ꯅꯪ ꯂꯥꯛꯑꯒ ꯆꯥꯒꯦ ꯍꯥꯏꯗꯅ ꯂꯩꯕꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯄꯤꯕꯥ ꯒꯨꯂꯤ ꯊꯤꯔꯤꯕꯗꯨ लेप्पगा ꯃꯄꯥꯗ ꯇꯞꯂꯞ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯄꯨꯂꯞ ꯂꯩꯁꯜꯂꯒ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯤ, ꯕꯥꯕꯨ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯍꯤꯗꯥꯛ ꯆꯥꯕꯩ ꯃꯇꯝꯁꯦ ꯍꯦꯟꯈꯤꯔꯣꯏꯗ꯭ꯔꯕ? ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯑꯩꯅ ꯅꯠꯇ꯭ꯔꯁꯨ ꯄꯨꯡ ꯇꯥꯔꯗꯤ ꯃꯥꯒꯣꯏꯁꯨ ꯍꯤꯗꯥꯛ ꯆꯥꯊꯣꯛꯀꯣ, ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯃꯇꯝ ꯁꯣꯏꯔꯗꯤ ꯍꯛꯆꯥꯡ ꯀꯟꯈꯠꯄ ꯇꯞꯂꯅꯤ꯫ ꯄꯤꯕꯥ ꯃꯄꯥꯗ ꯒꯨꯂꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ, ꯆꯥꯔꯣ ꯍꯥꯏꯗꯅ꯫ ꯂꯨꯈꯣꯏ ꯍꯤꯗꯥꯛꯇꯣ ꯆꯥꯕ ꯂꯣꯏꯔꯒ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯏꯄꯥꯒꯤ ꯁꯅꯥ, ꯀꯩ ꯍꯥꯏꯒꯦ ꯕꯥꯕꯨ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯂꯝꯕꯤ ꯈꯨꯗꯤꯡ ꯄꯥꯝꯗ ꯌꯥꯅꯤꯡꯗ ꯉꯝꯅꯕ ꯏꯆꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯏꯄꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯏꯆꯥꯒꯤ ꯈꯣꯡ ꯊꯥꯡꯍꯜꯂꯦ ꯍꯥꯏꯗꯅ ꯏꯄꯥꯁꯦ ꯄꯥꯞ ꯆꯦꯟꯗꯧꯔꯤꯕ꯭ꯔꯥ ꯏꯄꯥ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯁꯅꯥ, ꯍꯧꯖꯤꯛ ꯏꯄꯥꯒꯤ ꯑꯌꯥꯝꯕ ꯊꯕꯛꯁꯤꯡ ꯏꯆꯥꯅ ꯍꯣꯠꯅꯔꯤ, ꯌꯦꯡꯁꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯆꯦꯅꯁꯨ ꯁꯤꯗ ꯂꯩꯔꯤꯉꯩꯗꯤ ꯃꯥꯁꯨ ꯉꯝꯅꯕ ꯅꯥꯀꯜ ꯑꯃꯗ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯤꯅꯤ, ꯃꯤꯒ ꯊꯦꯡꯅꯕ ꯃꯨꯛꯅꯕ ꯂꯥꯛꯄꯗ ꯃꯥ ꯁꯣꯛꯀꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯔꯛꯄꯗ ꯅꯆꯦ ꯁꯣꯛꯀꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯆꯦꯁꯤ ꯃꯁꯥꯁꯨ ꯐꯠꯇꯦ, ꯃꯥꯒꯤ ꯁꯨꯇꯤ ꯃꯇꯝꯁꯨ ꯂꯣꯏꯔꯛꯑꯅꯤ꯫ ꯃꯥ ꯂꯩꯔꯤꯉꯩꯗ ꯁꯤꯟꯗꯣꯛꯅꯔꯒ ꯅꯆꯦꯒꯤ ꯃꯍꯨꯠ ꯅꯪꯅ ꯁꯤꯜꯂꯨ ꯁꯅꯥ꯫ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯝꯇꯅ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ ꯁꯅꯥ꯫ ꯄꯤꯕꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯤꯕꯥꯒꯤ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯀꯔꯤꯝ ꯍꯥꯏꯗꯦ, ꯄꯥꯏꯈꯠꯄꯁꯨ ꯇꯧꯗꯦ꯫ ꯄꯥꯋꯔ ꯕꯇꯟ ꯁꯠ ꯅꯝꯈꯤ꯫ ꯄꯤꯕꯥ ꯃꯄꯥꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯄꯥꯕꯨꯡ,
ꯑꯩ ꯆꯦꯝꯆꯥꯗꯣ ꯊꯦꯝꯂꯒ ꯑꯃꯨꯛꯇ ꯆꯥꯛ ꯄꯤꯖꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯄꯤꯕ ꯃꯥꯒꯤ ꯀꯥ ꯌꯧꯕꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯒꯗꯕ ꯑꯣꯏꯔꯛꯂꯕꯗꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯒ ꯑꯏꯪꯕ ꯃꯐꯝ ꯊꯤꯗꯨꯅ ꯃꯊꯟꯇ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕ ꯍꯟꯗꯛ ꯃꯄꯥ ꯍꯦꯛ ꯅꯥꯕꯗꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯄꯥꯒꯤ ꯊꯕꯛ ꯃꯐꯝ ꯑꯇꯩ ꯌꯦꯡꯁꯤꯟꯕꯒ ꯇꯣꯏꯅ ꯄꯨꯟꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯇꯦꯔꯦꯁ ꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ 9 ꯊꯣꯛꯅ ꯈꯜꯂ ꯃꯇꯨꯡ ꯃꯔꯨꯞ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒ ꯍꯦꯟꯅ ꯆꯥꯅꯕ ꯃꯔꯨꯞ ꯔꯣꯕꯔꯠꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯨꯏꯗꯤ ꯅꯨꯄꯥꯗꯨꯁꯨ ꯁꯠ ꯄꯥꯏꯔꯛꯏ ꯔꯣꯕꯔꯠꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯔꯤꯁꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯉꯁꯥꯏ ꯄꯨꯜꯂꯤ ꯕꯕꯥ ꯉꯝꯗꯕꯗꯨꯒ ꯀꯩꯒ ꯀꯩꯝ ꯍꯥꯏꯔꯝꯗ꯭ꯔꯕ ꯑꯣ ꯍꯌꯦꯡ ꯑꯝꯇ ꯊꯦꯡꯅꯁꯤ ꯅꯪ ꯑꯩꯔꯣ ꯂꯣꯏꯅ ꯀꯩ ꯂꯩꯒꯦ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯗꯨꯅ ꯏꯆꯝ ꯆꯝꯅ ꯊꯦꯡꯅꯁꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯄꯤꯕꯥ ꯆꯨꯝꯅ ꯂꯩꯔꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯪꯁꯨꯛ ꯁꯨꯛꯆꯜꯂꯤ ꯊꯕꯛ ꯍꯧꯁꯤ ꯋꯥꯔꯤ ꯄꯨꯟꯁꯤ ꯍꯌꯦꯡ ꯄꯨꯡ 3 ꯐꯥꯔꯝ ꯍꯥꯎꯁꯇ ꯊꯝꯃꯒꯦ ꯋꯥꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯐꯣꯟꯗꯣ ꯐꯠꯀꯩ ꯑꯗꯨꯒ ꯄꯣꯀꯦꯠꯇ ꯐꯣꯟꯗꯣ ꯁꯠ ꯍꯥꯞꯆꯤꯜꯂꯒ ꯍꯥꯟꯅꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯖꯗꯅ ꯑꯣꯏꯔꯛꯀꯅꯤ ꯈꯪꯗꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯣꯏꯔꯛꯄ ꯊꯧꯗꯣꯛ ꯃꯤꯀꯨꯞꯇ ꯀꯅꯥ ꯑꯃꯒꯤꯅ ꯊꯃꯣꯏꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛꯅ ꯊꯤꯜꯂꯛꯄꯒꯨꯝ ꯑꯗꯨꯒ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯗꯅ ꯑꯊꯣꯠꯄ ꯄꯣꯠꯁꯛ ꯑꯃꯅ ꯆꯩꯅꯥ ꯐꯪꯂꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯄꯣꯊꯥꯐꯝ ꯄꯤꯔꯒꯦ ꯈꯟ ꯂꯥꯛꯈꯤꯕ ꯉꯥꯛꯂꯧ ꯑꯣꯏꯔꯛꯈꯤꯕ ꯊꯃꯣꯏ ꯃꯥꯒꯤ ꯆꯩꯅꯥ ꯊꯃꯣꯏ ꯃꯥꯒꯤ ꯋꯥꯔꯣꯜꯅ ꯀꯔꯤ ꯃꯔꯣꯜ ꯂꯣꯜꯂꯛꯄꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯖꯣꯂꯤ ꯑꯣꯐꯤꯁꯇ ꯆꯠꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯃꯃꯥꯅ ꯃꯤꯁꯅꯥ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯥꯡꯒꯣꯜꯗꯒꯤ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯤꯁꯅꯥ ꯂꯥꯛꯑꯦꯅꯦ ꯃꯤꯁꯅꯥ ꯈꯨꯗꯥꯡ ꯒꯥꯔꯤꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯏꯁꯧ ꯂꯥꯡꯗ ꯐꯥꯏꯔꯤ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈꯤꯕ ꯉꯁꯤꯗꯣ ꯁ꯭ꯇꯥꯐ ꯃꯤꯇꯤꯡ ꯑꯃ ꯂꯩꯕꯅꯤ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ ꯖꯣꯂꯤ ꯍꯣꯕꯦ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯁꯪꯒꯣꯏꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯣ ꯏꯟꯊꯣꯛꯅ ꯍꯥꯏꯔꯤ ꯂꯥꯛꯑꯣ ꯆꯠꯁꯦ ꯊꯨꯅꯕ ꯍꯣꯠꯅꯕꯅꯤ ꯌꯥꯗꯦ ꯍꯦꯛꯇ ꯌꯥꯔꯣꯏ ꯅꯪ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯒ꯭ꯔꯨꯞꯇ ꯁ꯭ꯇꯥꯐ ꯃꯤꯇꯤꯡ ꯂꯩ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯅ ꯉꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯉꯁꯤꯔꯣ ꯃꯤꯇꯤꯡꯗꯣ ꯑꯩꯗꯤ ꯍꯌꯦꯡꯅꯦꯅ ꯂꯩꯔꯤꯅꯤ ꯀꯃꯥꯏ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯇꯧ ꯃꯤꯇꯤꯡ ꯍꯧꯔꯝꯂꯅꯤ ꯅꯪ ꯍꯦꯛ ꯉꯥꯏꯅꯕꯗꯕ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯣꯕꯦ ꯏꯁꯧ ꯂꯥꯡꯅꯔꯒ ꯇꯦꯟꯁꯟ ꯑꯃꯗ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄꯅ ꯑꯣꯐꯤꯁꯀꯤ ꯒꯦꯠ ꯌꯧꯁꯤꯜꯂꯛꯄꯗ ꯅꯥꯀꯟꯗꯒꯤ ꯊꯧꯖꯤꯜꯂꯛꯄ ꯒꯥꯔꯤ ꯑꯃꯒꯤ ꯁꯥꯏꯠ ꯃꯤꯔꯔꯗꯨꯒ ꯑꯅꯤꯗꯨ ꯈꯦꯠꯆꯤꯜꯂꯨꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯗꯣ ꯇꯦꯟꯁꯟ ꯑꯃꯗ ꯂꯥꯛꯈꯤꯕꯗꯨꯅ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯁꯣꯔꯤ ꯎꯍꯧꯗꯕꯅꯤ ꯁꯥꯎꯅꯨꯀꯣ ꯑꯩꯈꯣꯏꯁꯦ ꯈꯔ ꯊꯨꯔꯕ ꯑꯗꯨꯏꯅꯤ ꯋꯥꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯅꯨꯡꯗ ꯊꯧꯖꯤꯟꯈ꯭ꯔꯦ ꯍꯣꯕꯦ ꯃꯤꯇꯤꯡ ꯅꯪꯂꯔꯣꯏ ꯍꯥꯏꯗꯅ ꯁꯣꯝꯗꯅ ꯊꯧꯔꯛꯂꯤꯕ ꯀꯥꯔꯗꯨꯃꯗꯤ ꯃꯣꯏꯅ ꯈꯦꯠꯂꯝꯕꯗꯨꯗ ꯈꯪꯈꯥꯡ ꯈꯥꯝꯗꯨꯅ ꯁꯥꯏꯠ ꯃꯤꯔꯔꯗꯣ ꯀꯌꯥꯝ ꯁꯣꯛꯂꯕꯅꯣ ꯈꯟ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯡꯉꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯪꯈꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯎꯞꯂꯛꯂꯤꯕ ꯁꯟꯒ꯭ꯂꯥꯁꯇꯨ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯔꯤꯝ ꯍꯥꯏꯗꯦ ꯌꯦꯡꯅ ꯈꯤꯇꯪ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯒꯥꯔꯤꯗꯣ ꯀꯥꯗꯨꯅ ꯊꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯄ꯭ꯔꯄꯞ ꯆꯪꯂꯛꯇꯨꯅ ꯀꯟꯐꯔꯦꯟꯁ ꯍꯣꯜ ꯃꯅꯨꯡꯂꯣꯝꯗ ꯍꯥꯟꯅ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯍꯣꯜ ꯃꯅꯨꯡꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯉꯛꯂꯒ ꯁꯥꯔ ꯃꯤꯇꯤꯡ ꯂꯣꯏꯈ꯭ꯔꯕꯣ ꯑꯦꯁꯤꯁꯇꯦꯟꯗꯣ ꯍꯣꯔꯦꯟ ꯃꯤꯇꯤꯡ ꯇꯧꯒꯗꯧꯔꯤꯗꯨꯒꯤ ꯍꯣꯜꯗꯣ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯤ ꯃꯤꯇꯤꯡꯗꯣ ꯍꯣꯔꯦꯟ ꯂꯟꯆ ꯕ꯭ꯔꯦꯛ ꯃꯇꯝꯒꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤꯅ ꯃꯦꯝꯅ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯑꯩꯗꯤ ꯃꯤꯇꯤꯡ ꯂꯣꯏꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯍꯌꯦꯡꯅꯦꯅ ꯂꯩꯊꯣꯛꯎꯔꯕ ꯃꯦꯝꯅ ꯉꯔꯥꯡ ꯈꯨꯗꯛꯇ ꯁꯤꯜꯂꯛꯄꯅꯤ ꯑꯗꯣ ꯁꯥꯔ ꯃꯦꯝ ꯂꯥꯛꯈ꯭ꯔꯕꯣ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯐꯥꯏꯜ ꯑꯃ ꯄꯤꯁꯟꯒꯗꯕ ꯂꯩꯕ ꯃꯤꯇꯤꯡ ꯇꯧꯗ꯭ꯔꯤꯉꯩ ꯄꯤꯁꯜꯍꯧꯒꯦꯅ ꯑꯣ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯂꯩꯈꯤꯕꯅꯤ ꯄꯤꯍꯧꯔꯣ ꯍꯣꯏ ꯁꯥꯔ ꯅꯨꯄꯤ ꯑꯅꯤꯗꯣ ꯍꯣꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯊꯣꯛꯂꯛꯅ ꯖꯣꯂꯤꯅ ꯃꯤꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯤꯁꯅꯥ ꯑꯩ ꯃꯦꯝꯗ ꯐꯥꯏꯜ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ ꯅꯪ ꯆꯪꯉꯝꯃꯣ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯔꯨꯝꯗ ꯑꯗꯨꯝ ꯆꯪꯖꯈ꯭ꯔꯒꯦ ꯖꯣꯂꯤ ꯀꯣꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯐꯥꯏꯜꯗꯣ ꯃꯥꯒꯤ ꯃꯦꯝꯒꯤ ꯀꯦꯕꯤꯟꯗ ꯆꯪꯂꯛꯄꯅꯤ ꯊꯣꯡꯖꯤꯜ ꯌꯧꯕꯒ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯇꯞꯂꯞ ꯀꯧꯔꯤ ꯃꯦꯝ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ
ꯀꯧꯔꯤꯕ ꯋꯥꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯖꯣꯂꯤ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ ꯀꯦꯕꯤꯟ ꯃꯅꯨꯡꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯈꯨꯝꯂꯛꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯖꯣꯂꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯥꯏꯜꯁꯤꯃꯗꯤ ꯑꯗꯨꯝ ꯊꯝꯂꯝꯒꯦ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯕ ꯐꯥꯏꯜꯗꯣ ꯃꯦꯝꯒꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯍꯦꯛ ꯊꯝꯕꯒ ꯅꯣꯟꯈꯠꯂꯛꯄꯗ ꯀꯥꯗꯨꯒ ꯊꯪꯅꯕ ꯑꯦꯇꯦꯁ ꯇꯧꯔꯤꯕ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯡ ꯍꯥꯡꯂꯛꯄ ꯃꯈꯣꯜꯗꯨꯗ ꯖꯣꯂꯤ ꯊꯝꯒꯦ ꯇꯧꯔꯝꯕ ꯐꯥꯏꯜꯗꯣ ꯑꯃꯨꯛ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯂꯩꯊꯣꯛꯑꯒ ꯏꯇꯤꯡ ꯇꯤꯡ ꯍꯥꯏꯔꯤ, "ꯃꯦꯝ, ꯉꯔꯥꯡꯒꯤ ꯐꯥꯏꯜꯗꯨ ꯁꯤꯗ"꯫ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤ ꯅꯨꯄꯤꯗꯣ ꯋꯥ ꯉꯥꯡꯂꯝꯕ ꯆꯤꯝꯕꯥꯜ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯄꯥꯏꯔꯝꯕ ꯐꯥꯏꯜꯁꯨ ꯂꯩꯔꯤꯕ ꯄꯣꯁꯇꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗ, ꯃꯌꯥ ꯎꯝꯁꯅꯤ ꯈꯪꯗ ꯅꯨꯄꯤꯗꯣ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯝꯂꯒ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯀꯨꯞꯂꯝꯂꯒ ꯀꯥꯗꯨꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯝꯗ ꯐꯥꯏꯜꯗꯣ ꯄꯥꯏꯗꯨꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫